अहानबदा मरोइबा पाउसिंग पिजरे Jiri district की मनुंग चनबा मोंगु मैते खुलदा कुकी खुलाई पाइबा सिना अटैक चतरकपदा CRPF की पर्सनल अमल किद्रे स्टेट फोर्स के पर्सनल अनिना असो अपन नंग हाइरे War on drugs thengna balenga के machinery सिना फिरेप लबियो हाइना थंगोइबन एसी के एमएलए केस जय किशन अपील तवकले Union Territory की डिमांड पी लबा यूनियन होम मिनिस्टर अमित शाह दा ITLF ना अमुखना अइब जरो किसिमख्रे अमदे अखोई राइट मपुंग फाना फंगबा खमजिम असे कॉन्स्टिट्यूशन ना बियोइबा अमदा पीरिबा राइट अदो जब चाना खंगदबदगी नि हाइना जस्टिस केस नोबिना फोंदोख्रे खरुमजरे Times of Manipur na pizza bad until the Pau being tapped in the Manipur, Deputy SENJAM Tarapok Cherry, Housing Pau Sano Pizzeri. Jiri district की मनुंग चनबा मोंगु मैते खुलदा कुकी खुलाई पाइबा सिना अटैक चतरकपदा CRPF की पर्सनल अमल किद्रे स्टेट फोर्स की पर्सनल अनिना असो अपन नंगले हाइरे कुकी खुलाई पाइबा सिंगे अटैक ता लेखिद्रबा CRPF की पर्सनल अदुदे बिहार दगी मसागी चही 94 शुरबा अजय कुमार झा कौवे महाकी लाइबक्ता नौमै मरुना पानबदगे माक मफम अदुमुक्ता दा लेखिदबनी हाइरे थौदोक अदुदा सोक्लबा स्टेट फोर्स के पर्सनल अनि अदुना जिरीबाम पुलिस स्टेशन की SI रोमेंड्रो अमसुंग जिरीबाम डिस्ट्रिक्ट पुलिस की कमांडो मोइरांगथेम रोबिंद्रो ने मकोय अनि मक्का हेना सोक्तबदगे खुदोंग थिनिंगाई ओइद्रे हाइरे प्रेसना फंगबा पाव अमना हाइ थौदोक अदु ngasi अयुपुंग मापन मखाइरोम तारपा अद्वाइदा सैजांगी एरिया दगे कुकी खुलाई पाइबा सिंगना मोंगु मैते खुल तमना अफब मखलगी खुलाई सिजिनदुना अटैक चथरकपने कुकी खुलाई पाइबा सिंगना चथरकपा अटैक अदुगी पाखुम ओइना स्टेट अमसुंग सेंट्रल फोर्स नसु हंदुना नोंमै काखे नाकल अनि की मरक्ता नोंमै कामनकिबा अदुदा CRPF की पर्सनल अजय कुमार झा नोंमै मरुना पानबदगी मफम अदुमुक्तदा लेखिदबने अदुगा स्टेट फोर्स की पर्सनल अनि रोमेंड्रो अमसुंग रविंद्रोना खोंग अमसुंग खुद की सरुक्ता नोंमै मरुना पानबदगी असोक अपनकिबने थौदोक अदुदा सिक्योरिटी फोर्स के पर्सनल सिंगना तोंबा गाड़ी अमसो नोंमै मरुना पानबदगी अकाय अतोय थोके नाकल अमरोमदा हौखिबा नोंयाई मतुंग पुंग अमरोम तारकपा अद्वाइदा गावखलदा लेबा असम राइफल्स की कैंप तगे किलोमीटर अमरोम तमक चलगा लेबा फार्मर्स क्लब सखंगदबा सिंगना मै थारमले थौदोक अदुगी पावहेक फंगबगा कुंट्रागा मापन सुबा असम राइफल्स अमदे बोरोबेग्रा पुलिस स्टेशन की पर्सनल सिंगना मफम अदुदा चंगसिनदुना मै अदु मुथकी हाइरे War on drugs thengna balenga के machinery सिंगना फिरेप लबियो हाइना थांगोइबन एसी की एमएलए केस जय किशन अपील तरुकले वाफम असे थांगोइबन नमथालोंग खुलदन नौना साबा थांगोइबन कवि वुमेन्स ऑर्गेनाइजेशन अमदे नमथालोंग यूथ क्लब के बिल्डिंग संगाबगी थौरम महाकना फोंदोकिबने थौरम अदुदा चीफ गेस्ट ओइना सरुक याखिबा एमएलए केस जय किशन हाई मणिपुर हौजेक थोकलिबा इरांग असे लेंगाकना वार ऑन ड्रग्स लाउथोक्तुना एक्शन लौखटलुबदगिने वार ऑन ड्रग्स की खोंजंग असिदा मणिपुर लेंगाकना मरु ओइना थेंगनगदौरिबा असे नार्को टेररिस्ट सिंग असेने अदुबु मदुगी ओना तैनबदा हौजेक मैजै अमदि कुकी की मरक्ता इरांग थोक्तुना लेरे इरांग असे लोइसिनबा मणिपुर लेंगाकना चपचाबा फिरेप अमा लाउथोकपियो लेंगाक असेगी लेजिबा सिक्योरिटी फोर्स अमदि मसिंग यामलबा सेंट्रल फोर्स ना नार्को टेररिस्ट सिंग मथक्ता लान तौरगने खोलंगाक लिबसिंग युम युमदा लेबिरो बियांग सिक्योरिटी मतिक चाना पिगनी हाइना लेंगाक असिना लाउथोरकपा मतमदा इरांग असे लोइसिनगनी हाइना खले लोइनना कुकी जो फुरुक के एमएलए तराना मखोगी मियाम थेमजिनदुना मणिपुरी अपुनबा सक्तम काहलोइ हाइना वारेप लौरबदे इरांग असिगी वारोशिन पुरकपदा चाउना मतेंग ओइगने हौजिक ओइरिबा फिबम असिदा मखा चाना अदुमक लेरबदे स्टेट असिगी चाको थौरांग सिंग का हेना थिनथरकनी हाइना एमएलए जॉय किशन मखा चाना फोंदोखे थौरम अदुदा तकोगी प्रेसिडेंट असेंबली रेमई IGP प्रिजन फाउमई गोंगलिन नमथालोंगे खुनबु एल पाउशोंगदुंग अमदे अतै मसक नाइबा मियोइ कियाना मरु ओइबा मिथुमलन सिंग ओइना सरुक याखे अखोइगी
chaukat pai chai pa aduna akoi su chaukat pagi mati amu na ngasi women society gi club ki building se se sam ni tang ka men ada ngasi si I want to say social ke pinana punna pipi re pungi pisu pipi re lu su pipi re pungi ngak na pata su pipi re to tang me amun pipi re ai na khamjaning badi ngasi pipi ge ba pi ngasi pipi ge ba lu ngasi pipi ge ba ta na symbolic paraga ai busu pungi ne biri ba halaman ima ibe halaman sindai bu masa ma oina aduga ai gi maru apang sing da ayu maru ama oina ai tha tha ba inau chil inau se sel sinai mabung oina chal sin mabung oina angang hugale se se ai bu mapa oina nungsiba minung sido adu na kodor to pi oina me amba thonjage Indian Constitution के आर्टिकल 239 क्लोज एगे मखादा कुकी जोगी फरुप सिंगना पॉलिटिकल सॉल्यूशन ओइना तालिबा यूनियन टेरिटरी के डिमांड पीनबा यूनियन होम मिनिस्टर अमित शाह ITLF ना अमुक हना अइबे चरोल पिसिनख्रे ITLF के प्रेसिडेंट अमसोंग जनरल सेक्रेटरी ने खुदेक पीतुना यूनियन होम मिनिस्टर अमित शाह पिसिन की चरोल अदुना हाई मणिपुर के हौजिक ओइदिबा फिबम असिदा सेंट्रल एजेंसी सिंगना कुकी जो वॉलंटियर सिंगदा अकन साफु अम पिरकलिबा असे हक्चिन लवे Jiri Bangi Faitol Amazon Mangpung Kulda Tokiba Taudoka Mari Lainana, Warden Commendation Case Kaya Lady, Central Security Force now Kuki Furuki Dupi Tare Tamtida Fubaga Loidana, Kulgit Naha Adi Amazon Paraga Puke, Masigi Matakta El Hengjol, Kulgit Jeffki Yumda Attack Jatakraba Matong, Kuki Village Volunteer Ahum Paki Aduga, Kuki Furuki Nupi Panga Security Force K personnel Singapore Pupage, None Hospital that I am Jatake. Loyana Kuki in pay, Jiri Bam, None, Amazon Tamenglong General Secretary Yumso, Security Force personnel Sinap, Mai Taki High Natural as in a charge story. Nakal Amarom da military operation of Manipur Tangdu Laitaba Purapa Yarway. Marab Aduna, Matam Quina Tung Quina Nakadaba, Tangdu Laitaba Fibam Puraknaba, Indian Constitution Article 239 Clause Eke Makada, Kuki Jo Furupna Taliba Union Territory demand as a preview Haibu Wafam, Gerald Asida Makatan Pale. Aikoina Aikoigi right Mapungfana Pangbang River Ase, Constitution of Mioiba Amada Piriba right Adu Tabjan Kangdabadagin Haina, Manipur Judicial Academy Director Justice, Gates Novina Pondokre, Wafam Ase, Senior Advocate, Salumbam Jayantan Lekindabage, Taraga Hundo Shuba Kumonga Marin Lainana, Arubam in Kol Mongsangai Makalekai that Laiba all else home da, Pangtopa Seminary Tauram Amada Mahana Fondokibane, rights and privileges of all else person under prevailing laws. High Hiram Tangase, home as the Pangtokiba Seminar Gitauram Adu the research person Oina, Sarup Yaraduna Manipur Judicial Academy Director so Oiba Hanaki High Court of Manipur Judge, Justice K.H. Novina High, Democracy Judge Palebak Amada, Yoiba Amagi right of a day, privilege as a Yamamaru Oi, Yoiba Amagi right as a Chapjana Fanghanaba Constitution Kanun Kaya same day, Yoiba Amagi fundamental right as a Kongong Naba Yaban the day. Mioiba Amagi right as a Ngak Senaba Debak as a Oina, Tab Chaba Kanglon Ningtin Yatu the lady. Rule of law Haiba as a Kanglon Adugi Matung in a packet Kadaba Kongtang Singni. Constitution gi preamble the Yauriba, Mipum Kudik Makta Justice Fanghanba Haiba Wafum Adu Mase, Taseng na Fanghanba Kamlabra Haibase, Atawang Amade, Mapung Oina Yang Bada Ikoi Justice Mapung Fana Fangdre. Justice Pangdabagi Marab as a Maru Oina, Ikoina Constitution Piriba, Kanglon Sing as a Ningtina Kangdabagine. Constitution the Yauriba Kanglon Sing Ase upon publishing it Chada, Marifutara Mangana Kangde, Kanglon Sing Ase Kanganaba Constitution the provisions to Yaute, Masi Achabukutung Chadam Amane. Law Aman later bade, law Aduda Kari Yauri Habase, beyond the Marikumna Kangangadabade, beyond the law Adu Marikumna Kangdaba Maramna, Justice Fangnaba Honabada, Achobukuro Amu Ibane. Law Sing Ase beyond the Kangan Yahidabade, I quite a Mahiro sing the Nalingai Matamdagi Hona Taki Tabibitangi. Class 6-7 dagi hauna tangai fadana khangdaba yadaba law singi para khara haptuna mahiroi sing da takwi tambi mathau tai mioi amana masa matom tada masagi right sing tan bada wana thokadaba amok oibana isa gi leikai da miyam punsinduna apun bagi oina wakat na bokon na mathau tai mioi bagi right singi matang da constitution na kanun semlabaso madu karam na implement tawgadagi haiba adu kumna yengsimba mathau tai haina mahagna maka take Yagui Ujala La Iba, a Hona Hek to Tower Ujala Gumba, Skim Laise, family Gimba,
adagi akoi di asing madi scheme si khudam no raga hek okpadagi na mama amana miron madagi na hek har loiba hek siram da bawda scheme ji yam leireba si keno dagi haure masi hindi marion kanoga kariba janani kariga bangi yam thole hek miron mani mitagi magi free leireba treatment tobagi yengbagi sara thaba angang hek pokpadagi amo ICDS ki makada nutrient fruit lem pigida scheme anganwadi center si yo ji Manipur ki asure aina kanna yauringi matamda sei tara mangagi mamangda hoba 9 lakh sugrabane anganwadi se Manipur ge ado aina khamai hujidi 10 lakh se halmani anganwadi center si 10 lakh se piriba sidil live mogi through live free se mayam phango phangdabra duneba akoina angang oringa di sangom powder khaga chara me khoi adugba free da lakho se ado akoina thenajar pati magi makhara yauri si angang hek pokpadagi na Tatar Pogi, Adu Say, Adu, Yam scheme though, micronutrient fruit hena. See, Pigat Abadu, Pangiver, Pangabra, I Madubuna, consider. Sineba, Kanabasi, Wanamakal Gooding Lay, Adu, Kanana Tira Karan, Pipi Dino. She questioned Jine, Louis, right to the Ablay Makal scheme, Pamundoko, Amlay, Carmine on the Pamayon with the Gessina, when we lack implementation. Thauram aduka mari lainana laikidraba senior advocate Sarubam Jayantagi imung manung amadi mahaki khangna chanaba singna home aduda lairiba ahal kunni thoida acham khudol tamkhe loinana chaklen amasu punna chaminakhe ngasigi thauram aduda Manipur Judicial Academy ki director so oiriba hanagi High Court of Manipur ki judge Justice KH Novin amadi laikidraba senior advocate Sarubam Jayantagi loinabi Haikruzam Jiban Malana Dice member oina saru yakhe Manipur ki irang asina maram oitaga lanjenari bambiyam hau sagum khunda leita nabagi mapung faba report ama puthoknaba Lok Sabha ki member Dr. Angomcha Bimol Akoijamna Committee on Resettlement of Internally Displaced Persons of Manipur haina mingthonba committee ama semkhrei hiram asiga mari leinana MP Dr. Angomcha Bimol Akoijamna ngarang thokiba notification amagi matung ina miyoi tarana saba committee asige chairman na thabaktagi potharaba IS officer RK Nimai amade member secretary na advocate Hizam Chandrakumar na oide committee asida yauba atai member singde thabaktagi potharaba IPS officer Thangjam Prosen retired professor Ilangba Misoi Kumar Manipur University ki associate professor Dr. Tungnai Matthew Dr. RK Lenin Infal Review of Arts and Politics ki editor Pradeep Fanjawam activist Nonibala Narengpam activist Islam Makak Moyum amade journalist Baby Serine Committee asina Infal East, Infal West, Bisnupur, Thobal amade Kakching district ki mafam da hangwa relief camp sing da changjapam loriba inmates singe socio-economic ki profile semgane loinana makhoi ki punsi mahing hena fagat pang ngamnaba thaushal yatna bokanagane masida inmates singe social, economic amasung educational status report sembaga loinana relief camp ta hingliba punsi mahing ki maramda marik chumba report amasu thamangane report sing asida yumfam oiraga thamlakpa recommendation ki matung ina makhoi masa masa gi mayumda hinghanna ba honagani haire committee ki report ase notification thopa numittagi paraga tha ahum manungda pishingadabane committee asina co-opted natraga invite oina atai matik jaba miyoi sing saruk jahanba yai committee asina data collection amasung analysis ki damak MP ki staff sing khak natana atai resource assistant sing hapa yagane committee asigi chairperson amasung member sing na honorary capacity da thabak tawbane adum oinamak makoi gi pifam thokpa facility amade mathau tabu pumnamak Inner Manipur Parliamentary Constituency ki MP na pigane committee asina Inner Manipur Parliamentary Constituency ki MP ki office staff amadi mathau tabu macha khudikmak sizinaba yagani haina MP Dr. Angomcha Bimol Akoijam gi notification asina makha tare akoibagi khalngak senbada mideng thamba environmental activist Manikanta Mutungi Kongchat ngasidagi chatpa hokre Arambai Tenggol Unit 30 awang sangmai gi office tagi hokiba Kongchat ado Arambai Tenggol gi luching pral koram ganba khumanda lamthakhe thauram aduda Arambai Tenggol General Headquarters ke PRO Ravin Mangang sangmai kanba nupi luke ma singsu lamthabagi thauram aduda saryakhe Kongchat adu kamari lainana Manikanta Mutumna hai environment social lakpagi chaitheng fangwa hore matam kharagi matungda environment ki oiba achoba lan ama lakhine kanglup ani ki marakta thokliba lan asidi loikiba yai adubu environment ki lan asidi loiban lairoi maram aduna ayeng asagi khalkai tharagliba ase kharam makhai kannabagi pandamda chief minister yauna MLA nimfu ge yum da changduna memorandum amam pishin gane
Memorandum pisinbagi maru oiba pandamde u chara thaduna mapung fana hinghanba ngamba miyoida Forest Department na certificate piduna lenga ke thabak tohanba loinana government amadi private school ge mahairoi singna u chara thaduna hinghanba kamba singda grace mark pibiyu haibasine Memorandum asi ahanbagi oina lenga asi Social Welfare Minister Haikam Dinggo da pisingani hainaso mahana makhataki Uje tha ki bagi certificate ama yaw da di government gi service to bada kitang restriction ama thamba hadi ai na to rise pressure na te approach to bani Manipur government handak lakli ba assembly sida di akoi gi khana bi on hai bani ado si jina kai gum mai pak taraga di Manipur gi na apun akoi gi environment da hanagi mahuksa gi oiba environment da amona halakani hai ji thaje school akoi lanai private school noisano government gi school noisano akoi angang jing sida u thaba tambiba aduduga thara matungda hingal laba matungda akoina school authority jingna grace mark hapa sumba agenda ani se puduna aigi campaign se chachagadormini aigi campaign se aina satpa khitangna habdi ai thandana tawbana kaidongda si effective oirona khale Manipur gi apunbagi oina akoi kendra da maira faibi oisano club organization ga oisano punna khusamnaraga saminarata taragadi hadi sugoi soidana mai pakani habse as a environmental activist manikanta mutumgi mai kai samjage Khongchat adu lam thaba kamari lainana Arambai Tenggol gi lujing pural korangan bakumana hai matam amage umang wamang haibadu hobjekti uba fangtre jingsang napom singda horamba uwa kaya pangthakna yanthit khibadagi pungkong kokle kokthok liba jingsang napom sing aduda popi pambi kaya amuk thade oirak liba fibam asina miyoiba kunaida aing asagi khal kaitharakpagi achoba jaiting fangle asigumba tanja asida environment activist manikanta mutumna ngasidagi thangjiliba khongthang ase mai pakpa oirasano khongthang ase lengak nasu sokotpum thoi haina korangwan bakumana makhata na phongdoke environment gi matang da khoi yam angang ju ori du targaso angang ori so khoi na ngasi thenai ba climate changes ase ajumatik khoi na angang ori kan da thengna ro hoji oi yam change leire loina na hoji chingmai kok tho ga tawri ba popi gi mayam ama government na su thengnari du ga khoi inamani kan da na thola ga smai tourist da government jing na su adi cabinet sing na su de gi khoi gi honorable sing na su loina ma support to biraga ai miyam pum support to biraga masin tang khoi Inau changzali kunjang se mai pak na hona min si akoi school college sing dasu masi akoi chhatra na harol sing dasu awareness pi boina amadi tungi generation na masi khanga compulsory subject amoina chakkhraga leina bai dong kase akoi NCC tawre akoi school sing de NCC hangi sing Ministry of Defense na certificate pi dana Ministry of Defense ki army thadok kana NCC ki oiba army ki oiba niti nioma army ki navy ki air force ki tamhal lidana ko certificate so pi A certificate B certificate C certificate tawdana adumai tawdana Ministry of Forest and Environment na adumaina cabinet ta kainoma pass to biraganda akoi inau manikanta hoina changsalliba sigumba kaino se akoi ki climate change ki matang se masi matang se phajana pukhat piraganda state tagi su state government na ade honorable MP singna warep no biraganda adasu pukhalaganda center da delida adumai tawga Ministry of Forest and Environment dagi recognize tawga akoi ki subject sing do ina happy ragadi masi hena akoi dongta lego phaba oigani Security Force na Imphal District ke manung chana leiba hangang chingda search operation chathabada kuchu khulai kaya marum phagat pangamne haire hiram masagi matang da police tagi fangba pau amana hai Security Force ke personnel singna ching amasung tampa ke vulnerable oiba area singda search operation amadi area domination tawbagi lokhalak khongthang oina ngarang hangang chingi mamang thangba sarukta search operation chathake maduda ahangba magazine amaga konaba AK-56 rifle ama ahangwa magazine amaga konaba SLR rifle ama ahangwa magazine ga konaba local made SLR rifle ama .38 ki pistol ama magazine ga konaba 9mm pistol ahom high explosive 36 hand grenade kun live round yankai mari 7.62 mm ki empty gas ama amade cheng bag ama fagat pangam ki haire Nakal amaromda haukiba tang taragandi thoida lamfel sana kaithel lambida bioi ama makongda nongmaina kaplamba thodok aduga mari leinana police na chatharakpa special operation amada nongmai ani fagat pangamle pau asina makhachana hai Manipur police ki personnel sina ngarang Khuyathong polem leikai amasung naga mapal gi area da chathaba special operation amada magazine yaudaba 7.62 mm ki
Excalibur rifle ama amade life round taraga mariga konaba MA3 rifle ama fagatkhipa ngamkhe loinana 4-wheeler gari ani amasong 2-wheeler gari ama special operation aduda fagatki haina pawasina makatari Visnupur district ke Madung Channel Laibat Lemaram Awang Laikai amasong Mayai Laikai da combined force search operation tatakre Hiramasagi matang da police tagi fangba paw amana hai Visnupur district police ke SP gi pideng makhada Visnupur gi SDPO na luching duna tathakiba search operation aduda Nambol police station gi personnel Visnupur district police commando gi team ani amade G149 battalion gi platoon amasau yakhe ngasi ayuk pung 3 makai dagi ayuk pung 8 makai fawa tathakiba operation aduda chawrang yumthong pungfurom da changduna muyoi cham kan furom verification tathake adumapu thoidokpa mifami pundi yaukide haina paw asina makatari Marathana Ramalomnase Times of Manipurtom TVG News Anchor khara laujagani thawai yawba singna thasigi kunfawbugi manungda isa gi resume Tom TVG office ta thajin birau experience lairaba anchor singdana henna kudongchaba pizagani akupa marol kawasam laikai da leiba Tom TVG office dage khangbiba yagani Break matungda mayam taram okchare makataba pausing pizare India ki colonial policy da Manipur ki biyam awaba tarib asidagi nanthokna bat lairi ki mangal dingthina leiba tungi kumbi samat mathau tai haina enlightened knowledge EK higher secondary school gi secretary P Saratanjana phongdurukle Manipur da thokliba irang asina maram oiraga mahairoi khunai da piriba chaithengge matang da ngasi sangak form da leiba school asigi campus da pangthokpa pawgi mifam amada wafam ase phongdokladuna Saratanjana hai tha taraga mari helaba irang asina miyam da chaitheng kaya pire State asida lalol itiki thabak thauram amadi chawkat thaurang na chingba kaya kumang chawsin bag ngamdaba maramna sel thungi fibam phachin laktaba haibadu oire masi pumnamak India ki colonial policy da state ase supai paishin lakpadagi oirakpane masida mahi masin gi lam asisu maning halakpagum tawraktaba nate khunai ase mangnomda pukat kadawriba education gi lam ase laingak na sum mapung fana ngak senba ngamdabagi mami tare Lamdam asida achangba tungi yumbi puthokadawriba Tanamanjur University gi mahairoi singna regular vice chancellor registrar amade atai mathau taba staff sing hapiu haiduna chara henbi khongjang changsile DM University oidingai DM college oina leidingai matamda college ase Manipur khaknadana north east da leiba atopa college singa changdamdabada thoidokna maming leiram libine laibak thibade university hek on khibadagi ngasidi lekha tare tungi asa leiba mahairoi kaya university asina maram oiraga punsi manghan gadawre Pumnamak asegi yenglaga handak pangthok kadawriba Manipur Legislative Assembly gi mifamda University ase kannaba thorang paikhatpa mathau tai nakal amaromda education ga mari lainaba institute singda puba thangba ngamloidaba sel gi demand tawriba ase lepiyo hawjiki mirol asina soikiba natraga mangkiba tarabuso tungi mirol de kanminasi haira mangna makha takhe DM University ase matik chana sarkar na yengshan biba Governor की साइड की से मिनिस्टर साइड की एजुकेशन मिनिस्टर की साइड की अमदी सरकार पाइरिबसिंग की साइड की अमदी इंटेलेक्चुअल साइड की पुनमक्षिना यंगशन बिरगा डीएम यूनिवर्सिटी से मटिक चाबा यूनिवर्सिटी अमा होहनिंगे अदुगा मुक्षो लाकद्रिब जुलाई की तारीख 13 फुल बजट असेंबली सेशन अमसु मणिपुर की पांगथोकदोरी हाइदना म्याम खुदिमंगना नंगरी तानरी लाइबे असेंबली मिफमसिदा डीएम यूनिवर्सिटी की इसा सिंगसिना वारिबा मखोगी कैरियर सोलैबा परीक्षा मतम चाना पांगथोकपा ngamdriba amadi parkha haidokpa ngamdriba BC watpagi register watpagi tongan ba watpagi sa jingina sarai henmi kongjang changni base handaki laiba assembly session asida matik jana khanabiduna ashigumba khudong thiraba kaya asidagi kanbinaba ngash handaki assembly sida khananainaba achobo wakhlon puthok haningi wajamu oina aduga loina na ngasi Manipur da education habisi natragadi aikogi tungi yumbi royen yumbi werkadaba cha singa se kanba ngamloi doribani Homeland Group na sentuna Manipur gi kwangwata leiba company singda security guard oina thabak tawbada hena khudong chana bagi pandamda pangthokpa security training gi ani shuba batch ngasi loishin bagi thoram ama North Ewosi da leiba Imphal Hotel da pangthokre Thauram aduda chief guest oina saruk yakiba lengak asigi home department gi joint secretary Dr. Mayeng Bambeto na hai
Hauzik matamda private security gi mathau yam tare. Matam gi matung ina lanai school amadi company sing ngak senaba thangai fadana security thamdaba yarakte. Security amagi mathau ase makoi da piriba duty point adu ningti ngak sen bane. Security guard ama oina thabak tawba matamda isagi mathau masak khangna tawgadabane. Tongan ba senfam da leiba miyoi khudingmak manaba midiang da yengduna ikai khumnafum thoi haina mangna makata ke. Security protocol bypass हो जाए कोई own staff है ऐसा खंडा वो नीमा ननी है जगह तो कुछ जगह जगह तब तो होंगे नहीं अदुना चाहिए है जो तो access control चाहिए protocol नी तो protocol ना तो card पाए से seniority खाओगा not the full right to fix properly so it's why not चाहिए duty for that pang put पिरकान ना चाहिए आई लंदन से ले लेगा नी मुझे face में जब तो नहीं है हमारा में है कि as a youth skill youth away na train to chang to matung da cha ka da ulu du se ai lamdam ji face ne ha ju ka ngai le to ko ni si mu thak ta mu another additional point amna kai ngai kan da homeland security da mamang the best da ni ku train to re 40 hour 40 placement period higher 40 na mafam da division to dra ga di na koi contract re si hoji placement phang de active wa ne aduna living example of set of more demand will come from all those MNCs, and it will create more employment opportunity for the youths of Manipur. Thauram aduda Homeland Proof ki Director R.K. Bablu na hai. Lamdam asida achoba industry leitaba maramna professional security uba fangde. Security ki platform da so career ama semba yai haiba se. Lamdam asigi naha singna khangjin bakana gane. Thabak phangdana leidiba naha singna security training asida saruk yaduna responsible citizen ama oina ba honasi haina mahana makata ke. Security ki platform sida so career ma semba yai haiba se mayam do awareness PBU khangan view there is training tawru loyaba अखोगी ट्रेनिंग जिनेती लो खंगाबनी कमाइना ट्रेनिंग तवी नोय कमाइना तवी हैव से नोय दी एक्सपीरियंस नोय दी ऑन ग्राउंड द खंगाबनी नोय ना जो हाइबियू मयाम सिदा अवेयरनेस पिबियू अदुगा अनएम्प्लॉयड यूथ सिंग से तंगाव नदना चखिदोबा पोकदोबा लैबा आराम लंबी द चखिदोबा निशा पसा चादना लैबदोबा युमदा इमा इपादा पसा नंदना पसा तांदना पसा पियो ना नंदु लैदु सोकुदी सिदा कोइना ट्रेनिंग से नमित्रा मानी की ट्रेनिंग से सी याउथोगा नसाई तो चौबसारगा को अफाबो बीमा रेस्पोंसिबल ओइबा सिटीजन मा ओइबा ngамनबा कई हेता होनानबा मसु मोइदसु कोऑपरेट तो बिउ कोइदसु कोऑपरेट तो बिउ हाइतारे को DM University ki mahirui singna maram chaba demand kaya tawduna changsin lakli bachara henbagi khongjang asida lengakna khangjin usinadana laithokpa asin laibak thibani haina All Manipur Muslim Students Organization AMSO na pendable phongdurapli hiram asigi matangda AMSO ki Secretary General na khudyak pira ka thatorokpa cherol amana hai DM University ase Manipur gi oina atangba lan amane asigumba university ase mathong maram khangdaba fibam amada thamduna mahirui singi career ase karishu leitana khalabra haibase achawu wahang amane mahirui singi yamnamak maru oiba semester exam matam chana pangthuktaba amade exam gi result matam sangna namsilaga thamlakpa asina mahirui singda chawna chaiteng piraga lakle masina university asida tamlaba mahirui singi career mangnaba machak ama oirakle University asigi regular vice chancellor registrar amade controller na chingba haptabana maram oiraga mahiroi singna irang horopane mahiroi singna chara henduna haukiba numit kharani gi mamangdagi changsilakliba khongjak ase laingakna thausadana leithokpa haibase laibak thibane mahiroi singna taliba demand ase athubada laingakna pidaba tarabadi university asigi mahiroi singna lawrapa warifta amsona su mateng oina saugatkani haina cherol asina makatari Mamang tha June gi tangkul humdoi dagi kuntra fauba Manipur Dramatic Union gi auditorium da chatarakhiba tara suba Kangla Marathon Theatre Festival da sarugyakiba Maiko gi Lilaroi Singh tarab opagi thoram ama pangtokre Festival asida Manipur Youth Cultural Organization Maiko gi Laija haina mingthon ba lila asina best play Best Script, Second Best Director, Second Best Actor Male amade Third Best Supporting Actor Male gi lemjaningai oiraba award kaya lawbungke Maiko gi chahi kudmanga mapung farak pakamari lainana mamang chahi September tang kun mapan dagi chahi asigi September tang kun mapan fauba chahi ama chumna chathariba Silver Jubilee Celebration gi saruk ama oina
jagoi gi layeng amade laija hairiba lilasing asi putukre chahi asige September tang 18 da pangthokadaba Silver Jubilee celebration loishinbagi thoramda Lobuk Tongbom Siamdev Sarba Memorial Award lanthokani haide Manipur gi irang asina madam oiraga Jiri Bang relief camp singda changjafam tawriba biyamda khwairamba nupi kaitel sinfam amade saktam kanba lupna thangai fadana chongba polam kaya tengbang pikre changbang khongchat asiga mari leidana khwairamba nupi kaitel sinfam amade saktam kanba lupki president Kesai Santina pawmisingda hai irang asigi awa chaiteng nanglabam yamgi damak araiba sel puthoknaduna thangai fadana chongba polam amade firol na chingba kaya mateng piba lakpane khongchat asip yamdagi mateng lawraga lakpanate Jiri Banggi miyamna mayok nariba awaba amadi pendaba kaya asi urubada thamoi shokna thungaitaba fawbadagi miyamga unaduna wari watai sanaba amadi angama mateng pangnaba lakpane aikoina Jiri Bamdagi hankraba matung miyamna thengnariba awazai teng amadi pendabagi pawdam kaya state lenga ki mafamda soidana thamgani haina santina makha tana phongdoke masi akoi religion sida leiriba jininaw paichan punamak singji igi khonguli duna koi unaba lakjabani aikoi kana gumba matadagi sangkhai khungkhai tawraga lakjaba sunate kaithel phambi punamak chaningi Jiri Bamgi chinaw singya awaba taraba singge loina mang mafam jida laga unaningbagi apamadi loina maglai adubu lakwa punna lakwa yadabagi phibamna maram oraga akoi kaithel ahum sidagi akoi mioi kunga mangana akoi masi lakjabani asida lakpada akoi sai sagi araiba saputoga akoi tiket nungket prosap tawraga lakjabani aduga kaithel da phamiba ima singduna aikoi ne yonjari ba polam singdudagi anek yombina phanek puri yombina puri kudai yombana kudai amamam tangorasu awaba taraba irecha singdo adugi mafam thudai da aikoi leiri nohigi da makta kaimta wa kano aikoi punsinsi akoi isinnaw ngaktani adana aikoi adugi apamba pandam dudai da aikoi mafam sida lakjabani Jiri Development Organization JDO gi advisor N Sadanandagi lengang pokpida leibai yum ngarang numidang Kuki narco terrorist singna mai tharam khiba adu Jiri Apunba Lup jalna akan mona condemn tarukle hiramasigi matang da jalgi media cell da press thadorokpa cherol amana hai ngarang gi yum mai tharam khiba mafam adutagi meter jam rom tamak lapna CRPF amasung Assam Rifles ki personnel sing leidibane Central Force ki personnel singna nakna leiba mafam asida matau karamna thodok asi thogan hibano Masida sunatana ngarang numidang pung 3:45 rom tarapa adwaida Kuki khulai paiba singna mongbu maidai khulda nomai round kaya marum kapsilaktuna attack chatarake thodok thokliba mafam asidagi irap laptana Central Force ki personnel sing leidibane asigumba thawok leptana chatarapa asina yamna Central Force ki personnel singda thamlama thajaba ado mangsilakpa yai asigumba thodok sing ase makha chana thoktanaba mari leinaba authority na Kuki lahau loop singa chathanariba su khudaktagi handoktuna Manipur da mahausa tangdu laitaba phibam purakna bokonagadabani haina cherol asina makha tari Haukiba tang tara da lona thingkraba lalhau lop Socialist Revolutionary Party Sorepa kanglai pangna mayai kaba chinjak lalol itik tawba miyoi yangkhai ge maming matha media da thadorakpa aduda kwakta dagi miyoi ahum ge maming matha yawrakhiba adu aranbani haina sengdurukle hiramasigi matang da ngarang numidang kwakta saiton awang leikai da Paumishinga unaba amada Sorepa kanglai pakna media da thokpa cherol aduda maming yawrakhiba kwakta kumandagi Muhammad Yaiba Muhammad Ali Mudid amasung Muhammad Barat haina sengdurokpada makoi ahum mayai kaba nisagi polam dalol itik tawbaga mari leidana media da phongdorakliba asi yajaningte mayai kaba nisagi polamga mari leinaba thabak amata ngasi fawba tawraktre tawge haina su khalude thawong asi kanagum mamyoi kharana Sorepa da lana pau pishin ba oigani haina khale Kwakta da mayai kaba nisagi polam thingnaba honabada makoi ahumsu achauba thodang dauraga lakli haiba wafam sing phongdoke Amarom da Sorepa na media da thadorakpa cherol aduda mayai kaba jinjak lalol itik tawraga Imphal da leiba Tampa Hotel da leiki hairiba adu aranbani haina paugi mifam aduda saruk yakiba Muhammad Ali Mudina sengdurakle खोइना करिगुम्बा अदिदुदा तोरम्बा लेरगदि मखोइगे इन्फॉर्मेशन अदु सुमेना मियाम प्रजाना खनबसु याय इन्फॉर्मेशन लाना पिबि बसे कोइ थमोइ सेंगना नुंगाइ जदे
हाइबदी अखोई ड्रग का कारबार तौबा ngasi फोबा अमा फोबा अखोई लेते अदुगा लोइनना अखोई असुम लबा अखोई कोक्ता हारिबा खुंगा ngasi दा करिगुम ड्रग की कैंपेन तौबदा अखोई इसा से असौबा थौदांग यावरगा सीएसओ कयागा सबमिनरगा खुसमनरगा ड्रग से मुथतबा यादे हाइबदा अदुगुम लबा पंदम ममगा लोइनना अखोई सु सरुक याजबा मिसकनी हारिबा ड्रग मुथतबा यादे हारिबा मिसक अखोइदा हारिबा स्कुम लबा बदनाम पिरकपसे अखोई थमोई सोकना नुंगाइते अमसुंग अखोई मसी कंडेम तौजरी तफा होटल से आईगा करीगुम्बा हिरम अमा फौद मरी लेनदे पाव पीरिबे कांगु सिंगा आइबु ड्रग लालोलगा तफा होटल से लेबनी हाइबगी मौंगदा अइंगोंदा अचौबा मराल अमा सिनंगाइगी मौंग तौरपसे आई याम थमोई सोकना पेंदे याम नुंगाइजदे अदुना मसिगुम्बा ओइदबा थाबुकसिंगसे यारगदी पाव पीबिरिबा नखोइसु लाना पाव पीबिगनु अदुगा पाव लौबा मतमदसु असुम्बा नियमदु येंगागा हारिबा पोसी चुमी नत्र लाले सुकुपना आइडेंटिफाई तौरब मतुंगदा प्रजादा खबरदा नत्रगा लोकल टीवी चैनल दा पाव पीबा मतमदा इज्जत सोक्तनबा नत्रगा इज्जत मांगनबा मवंग खल्लगा तौबियु नाकल अमरोमदा हौखिबा तांग तरादा लोना थिंक्रबा लालोलोप सोशलिस्ट रिवोल्यूशनरी पार्टी सोरेपा कंगलै पांगना मयाई काबन मिसागी मायोक्ता लौखलकपा खोंथाक असे क्याम वेलफेयर क्लब थौबाल क्याम अमदे क्याम मैरा पाइबिना मपुंग फाना सौगलकले हिरम असिगी मतंगदा क्याम वेलफेयर क्लब ना थादोरपा चौल अमना हाई सोरेपाना लमदम असिगी दमक लौखलकलिबा खोंथाक असे मपुंग फाना सौगली अदुम ओइनमक थौबाल क्याम तगे हौजिना उरिपोक्ता लेबा थियाम सुरचंद्रबो मयाई काबन निसागी पोलम योंथोक योंजिन तौबदा चेन्नई हाइना फोंदोरकलिबा असे यानिंगते वाफम असे कदाई फाउब चुंबगे हाइबगे लंगलान लंजित पुथोकपियो करीगुम्बा मियोई असे मराल लेरमलबदे पार्टी न पीबा चराक्ता सौगलकनी हाइनसो चरोल असिना मखा चाना खंगलकले Manipur Users Collective MUC na Sinduna Public Health Perspective and Drug User Response High Team Makada State Level Consultation among Ngarang Hotel Infal da Pangthokre Consultation aduda thabak pothakram administrator academician medical amasong legal expert media group tongan ba COP CSO NGO gi mihut sing amade drug user community gi stakeholders sing su yakhe Thauram asigi pandam de puno hona minaduna magun leiba amasung affable response pinaba honaba public health ki lamda mayuk nariba sing hanta hanaba honaba amade khunai asida kanaba fanghanaba honabade khana nainabagi thauram asida technical session ani leke session animal public health perspective and human approach to drugs haibasida akhanaba meeting thamduna pangthoke Aroy bada mori bapa umuna pizare. Jiri district ki manung chanba mamung maitei khulda kuki khulai paiba sing attack chathar pada CRPF ki personal amane ki dre state force ki personal anina asok apanang ne haire. War on drugs thengnanaba lenga ki machinery sina fidep lobiu haina thangweben kesi MLA case joycation update tabukle Union territory ki demand pinaba Union Home Minister Amit Shah da ITLF na amukhana aibe jarol isinkre amade aikhoina aikhoigi right mapung fana fangbang kamriba ase constitution na miyoiba amada pidiba right adu chap chana khangdabadagini haina justice Kate Novin na fongdokre Matang asida Times of Manipur na pizza ban thagi paulo shinjare ding tabir besingbo amukana krumjare